Akashbani Imphal Maibam Dwijamani na pau pazari ahanbada maroiba pau Mukhyamantri Nongthoman Biren hairi Manipur da thogliba irang asi loisanbada naga singna asoba thodang lobagi tangai phataba lei Manipur da ngasi nat ki chanabiga loinana imoinu irat thoni thoram pangthokli Zelyangrong phurup ki lorok kumai gan ngai dharma ki chanabi masung haraute ambaga loinana hayang pangthokani LDA ki chairman M Ashini Kumar hairi Moirang thanga lambi ki phibam phagaran ba mati Loktak Lake Bridge hanaba thabak paikalagani amasong Gurih Mantri Amit Shah hairi leibak asida hokhiba sahi tarada malem ki kaithel da lupa koti lising yang kai taruk sani pa longgi mamal oigedaba drug sing phagatuna mangankhre Mukhyamantri Nongthoman Biren hairi Manipur da thoglibi irang asi loisanbada naga singna asoba thodang lobagi tangai phataba lei Senapati Jila da ngasi pangthokpa Maralui Karali mai Soizoi Kang MKS ki Nipuni suba mifamda saruk yaraduna Mukhyamantri na hai yenariba amati nungaitaba khudingmak sangbidhan ki chana pathap amati sarkar gi ek singi makhada wari sanaraga waroisin purakpa yai Manipur da khundaminariba kanglup khudingmakna asoi angam pumnamak kauthokminaraga amata oina punsinnaba honaminabagi tangai phataba lei Masida search rusing basing amati miyamna sarkar gi mateng pangbiduna irang asigi waroisin ama puraknaba honaminasi Magna hai Manipur da naga amadi kuki gi marakta kanglup ki irang thoki baduda mitei kanglupna asoba thodang lawduna waroisin purakpa ngamki mato asumna hojik tholibi irang asi naga singna asoba thodang lobiduna waroisin puraknaba honaminabagi tangai phataba leiri Raija sida leminariba kanglup khudingmaki pendaba sing thidokminatuna loisinminanaba tangai phate Sarkarna kanaguma kanglup amatagi mayokta thabak tokhiba leite Sarkarna paikhaliba war on drugs campaign asidi lamdamasigi nahasingi tunggi punsi kannabani mapandagi ain kaina saksilakpa mitop sing khandoktuna yelomi kannaba honaba haibasi yamnamak tangai phataba amani masida miyamna lana lobitanaba appeal tawraduna Mukhyamantri na hai Hujik laiba Manipur ki phibam se tangdu laita aba peace porokna bhona bada I need your help tamdugi naga amadi kuki ani ki marakta ekhoina kochen chelaga hona giba madugi role do lobibo si hore ai tabalai mai horon degi laiminara ba khoi gi tribe kuntraga mari ekhoi punna laimina da bayaroi punna se himinar pane himina ki doini identification of illegal immigration to save you to protect you the indigenous Masing amjadabana khoi mayam se protect nongnabugi tawrubane we never said to all we said only those who comes legally hana constitution da khoi Manipur gi kaino the gazette phong na leiraba tribe sing da khoi haide akhoi bu lanan sandokunu lana lobigunu Manipur da ngasi nat ki chanabiga loinana imoinu irat thoni thoram pangthokli thoromasi Manipur gi mapanda khundariba mitei singna su pangthoknari Raija sida thoromasi gi damak ayuk anganba matamdagi hoduna khwairaman kaithel yauna kaithel ayambada imoinu da kananaba miyamna kumamagi anau apel leinakhi paudam ama Sahi kuningi waksingi tarani thoni panba numita pangthoktuna lakpagum ngasi Manipur amadi mapalda khundariba mitei singna langi lairembi ima imoinu irat thoni thoram pangthoknari thoramasi ngasi raija sigi tongan mfam singdasu pangthoknari adubu Manipur thoklibi irang asina maram oiraga haukiba sei singa yengnaruba matamda irat thoni ga mari leinana khwairaman kaithelda pochai legbe lakpa mi gi chang yamna nemkhi imoinu irat thoni ga mari leinana raija gi fishery bibang na sinduna Imphal gi palace compound da leiba hapta kangjaibungda ani suba oina imoinu fish festival pangthokhi mela asida ngami chama yankhai yauna punne stall chama kunrom hangduna miyamda makhal kya gi nga phanganki Mela asida IDP sing na puthokpa polam sing agro horticulture gi polam sing yawa stall sing su hangki loinana mela asida lamdam asida puthokpa sareng amasung nunga su phanganki ngasi mela asida punna nga kilo lising marifu hena yonki amaromda aikhoi gi puwari ga sagonariba chingei chingda leiba imoinu khuwamda imoinu ahong achawbi iratpagi thoram pangthokki Jingai ching imoinu thogalup amasung utra sanglen sana konung na sinduna pangthokhiba thoram aduda mafam kiyadagi lakpa miyamna ima imoinu gi mafamda ngamjaba kattuna thongnikhi thorongi saruka moina ima imoinu ahong achawbibu ikau khattuna yakairol saglaba matung miyamga loinana irat thoni pangthokhi Hojik Manipur da thokli virang asina maram oiraga haukiba sahi singda laikai da maira thaumai thanduna chauna pangthok naramba adu kumsi sahi gi oinadi pangthokna khidre subnatagi lining laisol gi oiba tharong khaktamak pangthoknari Manipur da haukiba chahi lisingani kulumdoi gi me ahum dagi hauduna thokli virang asi leiramdaba tarabadi thoramasi hena pak chauna pangthoklamgani haibagi thajaba lai Agashwani Imphal gi pawgi damak mangsatabam Premananda
Imoinu irat thoni thoram Imphal gi haying khongbal da leiba Lairing Thau Sanamhi Temple Board ki complex ta board asina sinduna ngasi ayu angan badagi hautuna pangthokhi. Thormaduka mari lenana Lairing Thau Sanamhi Temple Board ki maiba sanglakpa Salam Mani na hai Imoinu irat thoni thoramasi Kangleipak Manipur da singamadi tamda khundaminariba yek salai leiba yellow phurup singna yumthong khudingda pangthoktuna lakhi. Thoramasina khunai asigi yumbalon sana lonsat saksa yu thakamadi khunai lon ki masat mayek sengna takli. Ira thori thoramasina asigumba masat kaya asi nahunana ningsing hanaba madi taret chenja phogei sengei wata pataba taibang sintha mai pakna pangduna nunga yai phabalam da mama ohena bagitamak lairembi asigi mafamda thawni jaduna thoramasi pangthokpani. Thoramasi Uttara Sanglen Sana Konungamadi Kanglei Inat Sintha Apunba Loop Anina Pune Sinduna Imphal gi Palace Compound Leiba Sana Konung Uttara Sanglen da Pangthokhi. Thoramaduda Manipur gi Ningthau Maidingu Leisema Sana Zauba Sana Konung gi Phamnaiba Sing Amaiba Amaibi Madi Pena Loisangi Mihut Sing Saruyakhi. Thoramaduda Kaubru gi Imoinu Thel gi Iru Isingsu Uttara Amadi International Salai Punsi Phamna Miyam da Yenthokhi. Yasang lakpa matamda sana konung amadi anisoba hozang phauba maira thanduna imoinu ima butaramna oktuna leibaki sahong ngahong naba thoni thoramsu pangthokhi. Iramdamgi inat yokhat lop iriyol amasung Kagwa Lairembi Ireima Ima Welfare Association puna senduna Kagwa Assembly kai Ireima Imagi Masai Kolda imoinu irat thoni thoram ngasi pangthokli. Iriyolna Iramdamgi inat yokhatnabagi pandamda Singzamaidagi Kagwa phawgi manungda leiba tongan tongan ba club singa kusamnaraga imoinu irat thoni ki thoram sei khudingi tongan tongan ba mafam singda hong hong duna pangthoklagli. Handaki asina 13 suba thoramni hairi. Zeliangrong Phurup ki Lorokumai Gan Ngaigi Thoram Dharmagi Sanabi amasung haraute ambaga loinana hayang pangthokani. Kumai asana lakpada Rajapal Mukhyamantri Mantri sing yauna lusingba kayana Manipur ki miyamda marwaina Zeliangrong Kanglup ki miyoi singda yaipa pausel pirakli. Mahaki pauselda Rajapal Ajoy Kumar Bhalan hai Loro Kumai asana lakpada Zeliangrong Kanglupna leikidraba thawai singi mafamda ikai kumnaba uli loinana ariba sahibu bidai pibaga loinana anoba sahibu mapung phaba asaga loinana taramna ogli. Kumai asana Manipurda sahi kayagi mamangdagi Zeliangrong Kanglup ki dharmagi oiba festival asi atei Kanglup kayana so punna pangthok minaduna afaba maikai romda purakpa ngamba asini. Kumai asana lakpada aikoi masalgi marakta nungsi chanaba madi saukhatpa khunai ma purakpa oirasanu hairi. Mukhyamantri Nongthoman Birena Mahaki Pausel Dai Gan Ngai Kumai asi sahi loibagi bidai pibamadi anoba sahibu taramna oksabagi kumai amani. Kanglup asina makhoi makhoi gi phaugaida sana thaknaba sing ningthina paisinba ngamhanbagi damak mapubu thagatpagi thorom pangthokni. Kumai asigi saruk ama oina mairas maiba singduna puthokpa mai adu Kanglup asigi yumthong khudingda yenbagi satnabi lerakli. Kumai asana lakpada aikoi masalgi marakta nungai aifaba masin manau oiba amatai amata oiba amadi nungsi sanabagi wakhalon purakpa oirasanu hairi. Mahut Mantri Yumnam Khamsana su Kumai asana lakpada Manipur gi miyamda marwaina Zeliangrong Phurup ki miyosingda yaipa pausel pirakli. Magna hai Kumai asana lakpada Manipurda saukhatpa santi tangtu leitapa amadi nungsi sanaba purakpa oirasanu. Mahaki Pauselda Shiksha Mantri Thaunauzam Basanto Kumar hai Gan Ngagi Nungi Wakhalondi Lomi Singna Mahi Marong Ningthina Loksinjaba ngamjanabagidamak mapu mabu thagatpagi thoramni. Kumai asi Zeliangrong Kanglup ki miyosingna haraute yamna mapu mabu tobimal khangba utpaga loinana pangthoi. Kumai asana lakpada aikoi masalgi marakta nungai aifaba saukhatpa madi haksang phana leiba isorna pinabiba oirasanu hairi. Amaromda Kumai asana lakpada Ames Kona su yaipa pausel pirakli. Thoramasigi sarugam oina aikoi khudingmak isil inauni aikoi gi saktam aikoi isana ngaksagadabani lamdamasida pirakliba safu khudingmak aikoina sapsana thengnamiragadabani haiba wakhalonda Sawombung Kabui Khunjau Sawombung Sairem Doigai Panjangamadi Mahabali Kabui Khulda pangthokani haina Amesko gi cherolaman hairi. Itihas ka sagona duna laglaba irung turelbu kannabagi sangsilakba khongjanggi manungsana ngasi mayang langbam Ramesor MLA na turel asigi hojik oiriba sangdopagi phibam hakthengna chatuni yengsinkhre. Khongsat aduda MLA na hai turel asi sahi kayagi mamangdagi sangdokpidabana maram oiduna mosindura lakpani. Turel asi luna nana thamnabagi pandamda Working Committee on Rejuvenation of Irung Turel haiba committee ama semtuna yengsinba horakhibani. Masina maruiba resource ama ohenbaga loinana Kaksing Kendragi sakot thorangda mateng pangani. Nahasingda sentok lehenaba thabak kaya su paikhitkani haina MLA na makatana phungtokhi. Tabiriba pawasi Akashbani Imphal dagini.
Moirang Thangal Lambigi Pibam Pagaran Bamasung Loktak Lake Breeze Nauna Sanabagi Matangda Ahan Bigi Oina Yanksan Bigi Thoramama Ngasi Pangtokre Yanksan Kungsat Adubulu Singliba Loktak Development Authority ki Chairman M Ashini Kumar Hai Thangal Lambi Ningthina Samgana Bagidamak LD Amadi Public Works Department ki team ngasi Thanga de Satuna Mafam Adu Yanksan Kibani Nauna Sagadoriba Thong Asigi detail project report Semnaki Wafam Sukaneki Nauna Pakikadoriba project Asina Bestupur Imphal West Thaubalamadi Kaksing Jila Sing Nithina Samna Halagani Kongsat Adugi Matang the LD Chairman Ashini Kumar Hai National Highway 2 Tedim Lambi Amad National Highway 137A Maya Lambi and the linkage when a Tangamarang Lambi the Shangwajin Tava Lambi Hareba Lambi Asi ambitious over project Honorable Chief Minister and Beren Singh Amad Honorable Minister Work City Govinda Conduction and Niki being Makata no packet of Honaba Lambini Hareba Lambi once Messi Yakimatam the Sing Luvimutamda Namashiki regional connectivity da socio-economic cultural linkage da Sapuma Pirgani Adul Matakta Bharat ki ek is policy su hen wahan thok le lagani aduga hoji tourism promote naba gamana Manipur sarkar na kan honri basi su hen na so inot na pidana tourism do sab to amna akhanaba pe kanaba ma phanglagani Aikhoy amuk kontak laroi haiba wakhalonda United People's Front UPM Manipur na sinduna thama sumna satharakpa sama marbudra mathoi suba National Reconciliation Month mai pakna loisin khre Thoram ki sarukama oina Assam ki Kasar da leba Chandrapur da haukiba December kolomtoida Maharaj Gambir Singh amasung Narasinghi mitam hangtokhi mathagi numita Kasar gi lengonda bi pata leikatuna athoba singi mafamda ikai khumna utki Ziribam Zilla ki ningsing khuldasu Thomi Singna athoba singi mafamda haikat leikat tamduna ikai khumna utki Thabu mama sumna satarak pa ningsing thoram gi loisinba numita Imphal gi Kanchipur dagi Singjamai singa mathak phawba miyam gi khongjat ama satki Akas bani Imphal dagi pau tabiri Gृहमंत्री अमित शाह हाइरी लेबाग असिदा हौकिबा सही तरारोम असिदा ड्रग फाबगी थबक खुमांग यागना सक्सिलगली नई दिल्ली दगसी पांगथोकपा ड्रग ट्रैफिकिंग एंड नेशनल सिक्योरिटी की मिफमद वा गांगदा गृहमंत्री हाई हौकिबा सही तरारोम असिदा मालेम की कैथेल लुपा कोटी लिसिंग यांकी तरुक सनिपाल लोंगी ममल ओइगदब ड्रग सिंग फगतुना मांगनखी हौसिक खाइदेम गीतचंद्र दगी सानबगी पाव Uttarakhand da pangthokadaba kunthra nipal suba national games da saruk yagadaba Manipur gi nupa amasung nupi gi football sanarishing gi minglaw thokle khallaba sanarishing na tha asigi tarahomde gi ayukta lamnong thongkhong da leiba artificial turf ground da report tawrgadaba ni haina ampha na thadorak pachero laman hairi Langthabal public ground da chathriba kunma thoisuba Manipur veteran cricket tournament ke ngasi sanakhiba match da NAPSA kha Imphal na KCC Kongbobo wicket mapan da thoiki tare suba thingujam ongbi nganbi debi memorial football tournament lisingani kunmanga ge ngasi sanakhiba match singda BSU Kairauna BPYC basi khongbo panjal ani shoinoda FFCC na SYDA bu panjal ani amada KYO na KHC bu panjal mari ani da thoiki aduga MMC amasung KYPC panjal amamam chanaduna draw chatki Nipu mari suba CSDSA sports meet ki sakpi karong playground da ngasi sanakhiba match da nungpan FC na charong sing YC panjal ahum amada thoikre atopa match amadana topok pi YC na ringphe YC panjal manga soino da thoiki Manipur Wrestling Association gi oiba mifam mama thasi ki tarahom doida Kumal Lampak Indoor Stadium da ayuki pungma panda pangthokani mifam asida association gi member sing na saruk yagadabani haina association asina thadorok pachero laman hairi Dwijamani Aroibada maroiba pawmu Mukhimantri Nongthoman Biren hairi Manipur da thokli birang asi loisan bada naga singna asoba thodang lobagi tangai phatabalei Manipur da ngasi nar ki chanabiga loinana imoinu ira thoni thoram pangthokli Zeliarong Purup ki loro kumai gan ngai dharma ki sanabi masung haraute ambaga loinana hayang pangthokani LDA ki chairman M Ashini Kumar hairi Moirang Thangal lambi ki phibam phagaran ba madi Loktak Lake Bridge hanaba thabak paikhalegani amasung Gृहमंत्री अमित शाह हाइरी लेबाग असिदा हौकिबा सही तरादा मालेम की कैथेल द लुपा कोटी लिसिंग याकी तरुक सनिपाल लोंगी ममल ओइगदब ड्रग सिंग फगतुना मांगनख्रे पाउ लोइजरे